Ngasi numidawairam phongkiba pauje pause degi maruoiba pau khara khangasaraga miyamda khudo tamjike Koktruk chingthakta kuki khulai paiba singna lan gi sem sabagi video thadorakhre tha taraga nipan pharaklaba kuki narco terrorist singi tungan balinga amagi demand tawduna chatharakpa lal asi loisinaba handakta Ministry of Home Affairs ki miyeng makada Manipur Legislative Assembly ki legislator oiriba kuki maitei amade Naga MLA sing Delhi da kauduna warisana duna waro simprakna bahonarabasu kuki Meritan singatatana tapakta lariba maitei tamna nongmai amadi bom kapsilakpagi tawong leptri nongmanini aside Imphal West District ki manungsanba Kautruk Sing Laikai Maning Singjang Pareng amadi National Sport University ki chingthakta khulai matiksana paiba kuki Meritan singna maitei da landaraknabagi sem sabagi video amma social media da thadorakhre khulai matiksana paiba kuki Meritan nipu yangkhairom na makhoigi bunker sembaga loinana landabada sijinagadaba khulai sing uthokpa video amma thadorakpadagi Imphal West District ki manungsanba Kautruk ki akoibada khundariba khulsingna numidangi matamda ahing yarektuna kuki singbo thengnanaba sem sakhre hairi kuki singna marakta maitei singda nongmai amadi bongkapsinduna landarakliba sida Center amade selenga ki maikaidegi action lakhapagi mahutta khangsinadana leire ningsingba yai Manipur thugainaba hotnabada achawa thodang lauriba kuki MLA singi mathakta ngasi phawbada assembly ki speaker ne action amata lokhapa ngamdana lakhibani makha tarapa pauda GP Women's College ki gate ta bom thamlamlei mairoi singna yaningdaba phongdoktuna waka mifam chathakre ngasi all lamboren lota leiba Ganpriya GP Women's College ki gate ta sakhangdaba singna bom thamjilambagi thawongbu yaningdaba phongdoktuna college asida tamliba mahairoi singna waka mifam chathakre college asida bom thamlambadegi mairoi singi mama mapa kayasu mipaiba pongnakre waka mifam aduda sarok yakhiba history honors mangasuba tamlibi mairoi amana phongdarakpada mairoi sangasigi gate ta bom thamlamba ase yamna nungaitaba thawongni nupi ngakta tamliba mairoi sangasigi akoibada security ne section na ngakliba mafamne asigama security ne section na ngakliba college asi pawbada bom thamjinuna aki akhang piriba sinade tunga ba mafam kayada lariba mairoi singda ningkha tamna mahi masing tamba phangani thajade asumna bom thamjinba asida mahi tamba lakpada su ningkha tamna mahi sangasida lakpa ngamdre college asida tamliba mairoi punamangna so thong asibu yaningde mahak nahai bom thamlamba asigi paw asi tabada mairoi singi mama mapa singnasu mahi tamba chakhiba macha singi damak mi paiba poknare mahi tamba chapa matamda ningkha tamna chapa haibadu oidre lenga ki maikaidagi su thaudo asigi matangda thijinbiduna mairoi sangasida asumna bom thamjilamba aside yaningde haina phongdokhi mairoi kayana chathakhiba waka mepamaduda mairoi sang asida aki akhang leitaba mafam ama ohenbiyo mairoi sangda bom thamba yaningde semdokningba leirabasu mari leinaba authority ka tanabiyo we oppose any bomb threat against our college haibna jingba plaka su sijinaki makha tarapa pauda major agreement amasung kuki singi su agreement na lamdam sigi yelami sing wa amata ngangba ngamhandre nando ningkha tamna hingjaramba lamdam ase India ki saruk ama oina major agreement pina kharaba matung amadi mapaldagi lamdam asida sadanglaba kuki singa su agreement inakhiba matungdagi lamdam asigi yelawmi sing wangangba amadi thabak tawbada mangam sanba ngamdre machina maram oiraga Manipurda khundariba miyoi sing mache tana kaiba yabagi achoba singnaba leire haina All Manipur United Crop Organization Amuko gi president Phairoijam Nandolwang na phongdokre wafam ase social worker gi mapa haina mingthon pikraba thongnajam iboyamagi nipalak suba laikhidabagi ningsing thoramga mari lenyanna kwakaithen akham lekai community hall da pangthopo ningsing thoramda phongdokhibani pabung iboyama amasung aida amasung Manipur haiba hiramda pangthokiba ningsing thoram aduda nando na hai yelawmina taba foreigners sing na mafam asida saidangduna lairaba matung India lengangna suspension of operation gi thak phawba pukhotana wari sanaduna makhoi bon nawang handagi mathakta
ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ amagi manglan manghaliba asina lamdam asigi miyamda asoba singnaba amani. Idea of Manipur gi wakhalolda Manipur gi phuruk khudimak punsinaduna apunbagi saktam ngaknaba honakhiba Pabung Iboyamagi wakhalol aduda khongpham chena lepa mathau tare. Government of India ga Manipur gi miyamga major agreement inakharaba matung Kuki singasu agreement inakharaba matungdagi Manipur mase tana thugainaba thengkhang kayarakta honakre. Mapalagi changsilakpa Kuki singna sogi makhala tawningba tawbada lamdam asigi miyamna wa amata ngangba ngamdana lairiba asi chekchiningai ni haiki. Thorom aduda saruk yakhiba MSCO gi president L Ibotombi maitei haikibada India lengaki khujal thorangda lamdam asigi naha yaungna nupa khudimak mayai kaba sinjak tangohonduna imung manung kangkhong sai henbata natana kunai asibu kangkhong sai naba honare. Asigumba phibam asida lamdam asigi nupasingna puwari yu oiba warising nupisingna kunai sida lauriba thaudang kayabu karimata ningsingdana mayai kaba sinjakta tauduna imung manungda awaba chaithing kaya piri. Masina maram oiraga lamdam asigi nupisingna ngapi sembiba ngamloidaba maiteida mayum panbagi mahutta mapaldagi changsilakpa nan Manipuri kulisingda yum panbagi phibam ama lakliba sida nupa oiba singna sawpham dokte nupisingna su mapaldagi changsilakliba nan Manipur singda yum panaba honariba si yariba makai wakhal khantagadabani. Kunai ama hingnaba honabada imung manunggi akup anomdagi hauraga thabak thorom kayada saruk yaba ngamnaba nupa oiba singna honaba mathau tare. Madu natrabadi yelami singi khungul nongma natraga nongmadi mutkhiba yabagi akiba leire. Manipur kunaida lariba yelami asibu India lenganga tonga ba maikaidagi sapu piraktuna munthatnaba honariba sida maitei yauna phurup kharana makhoigi langda thuriba si cheksinba mathau tai haiki. Laikhidraba Pabung Iboyamagi photoda laisu katpaga loinana mahangna hinglingai matamda miyamgidamak pangthoklama thabak thoram singthabana mapung oiki. Thoram aduda Iraba Foundation Manipur gi President KS Gopen Luwang Amubagi President Y Kunjarani Poirei Laimarol gi President S Memcha Kohar gi Chairman Porendro Konsam NRC gi President Thongam Ajit yaunga tongamba mioi kayana saruk yaki. Makha tarak poina kanglaipa kimeragi pause digi maru oiba pau khara khangasaraga miyamda khudo tamjige. Sabuko khunaugi labukta lau yairingaida Kuki maintenance namai ramangarom kaptharaktu nada silakhrei. Imphal East District manung chamba Lamlai Kendra gi manung chana lariba Sabuko khunaugi laumi ichin inausingna laulok naba labuk chapada Kuki khulai faiba singna usit thawoidaba utuna manak nakpa chingthaktagi lauksilakpa amadi huisena chingba khongjinduna karem kathainabagi thabak hantak marak yamna toina chatharakle. Ngarang numidang waramsu khunjasingna labukta lauyaringa matamda manak nakpa chingthaktagi Kuki maintenance singna namoira mangarom kapsilaktuna landarakre hairi. Namoi kapsilakpagi thaudo ase ngarang numidang waram pung 4:35 taba matamda Sabuko khunaugi laibung makhong haina khangnaba lakol asida lauyaiba losilakpa matam amadi Sabuko khunau maningsingda khunjasingna singjalingai matamda Kuki maintenance singna manak nakpada lariba chingthaktagi namoira mangarom kapsilaktuna landarakhi. Maduda Sabuko khunaugi Gitanjali haina khangnaba mafam asida lariba chekona asida marisuba mahari jimen amadi police outpost ki kanguna handuna namai kapa tawkhide hairi. Pawasin hai Kuki maintenance singna namai kapsinduna landarakriba asi ngasi numit nini humnigi mamangdagi Sabuko khunaugi sekonda lariba marisuba mahari jimen ki kem adudagi Sabuko khunau taba lambigi saru asi aduki matik phatabadagi mahari jimen ki kangu amadi khunjasinga khusamnaduna lambi sembagi thabak chathaki. Hariba matam asida manak nakpasingda Kuki maintenance sing chathok chachin tawba upa phangki loinina lambi sembagi thabak amadi khunjasingna labukta kumdana lau uba adu athingba pinabagi damakta namai kapsinduna landarakibani hairi.